COVID-19 ki anishiba web lakpaga loinana lengana henba ambulance tamnaba thaurang tauri haina Chief Minister N Birena phongdokre. Wafam asing asi CM Secretariat ki nongchup thongda pangthokpa NHIDCL na Directorate of Health Services ta ambulance kusinabagi thauramda phongdokhibani. Manipur lenga ki Directorate of Health Services na sinduna pangthokhiba thauram aduda Advisor to CM Health Dr. S Ranjan, CAF and PD ki Minister T.S. Satyabrata, MLA M Rameshwar, Health ki Principal Secretary Bomlongmang, Health Services के Director Dr. K. Rajo, NHIDCL की MD Colonel Sanjoy Kumar Susaruk याखी. Numidasada Police Thobal amadi Volunteers of Anti-COVID-19 Thobal District Manipur ani na khusam naduna Wangsing Lamding Bazar da Pochai Chana Thangnaba Yoliba Leiba Lakliba Passenger Cheliba Bus Magic Auto E-Rickshaw amadi Winger Gari Sing amadi Passenger Sing da Hauze Pandemic Oiraba Laina Laichatama Oiriba COVID asi ngangthoknaba haiduna Marks Uptaba Sing Marks Yenthokpa Uphanba amadi TR Kaktuna Punishment Piba Social Distancing Tawhanba amadi Miyam tinba mafam singda kwa gutha asina chingba chadanaba miyam da bab taminaba haiduna amata oina khongjang sangsinkhre. India da haukiba pung kunmari ki manungda COVID-19 ki positive case lakh ahum ga listing nifu taruk hena thengnakhre. Ngasi Health Ministry ki maikaidagi phongdorakpagi matung inna nauna hengalakliba masing asi tharaga leiba asida COVID-19 positive oiba punba masing crore ama lakh hufutaruk lising taraga chamriga marifu mathoi yore miyoi lising aniga chatruka kunmarina laijad asidagi leikhidabaga loinana sikhiba punba masing su lakh ama lising marifu mapan chamgaga nifu mari yore Ministry na makha na phongdokhibada leiba asida hauze active case lakh kunmanga lising yangkhai nithoi ga chamapan ga nifu leiri. Manipur Students Federation MSF ki Environment and Ecology APS na haukiba chahi lising ni taramapan gi me maridagi haukiba Mission Mount Afforestation thausin laga loinana asang amanta na thalaba Manipur ama oinabagi pandamda chatharakiba campaign ki anishiba tangka ki khongjang ngasidagi haukrei khongsada sada lubasigi President Khangembam Vidyasagar na luchingduna MSF ki volunteer yangkhai henbana saruk yari. Puthiva Welfare and Cultural Society and Pauna Brazavasi Foundation Tripura ni nasilaga Avoynagar Puthiva Sanglenda Chamaga Kuntra Lakshuba Athoba Pauna Brazavasi Ningsing Komonda Ikai Khumnaba Utkrai Pangthokiba Athoba Pauna Ningsing Komon Thauramatuda Society ki Chairman M Indramanina Mayai Tangbon Lauraga Social Worker Longzam Samarendra Arunna Chief Guest aduga Maru Pauche ki Joint Editor RK Tarunjit amasung Kabi N Niranjan Datta nina Guest of Honor oiduna sarukhyakhi. Lakadoriba chahi ani ki manungda Mizoram ki konung AIZAWL India ki railway ki map da yawba ngamlagani haina North East Frontier Railways NFR na phongdokre. Hauji fawbada Mizoram Assam ngamkhaida Sairang amasung Bairabi ki marakta kilometer yangkhai mathoi sangba Board Coast Railway Line sembagi thabak kumjalisingni kunhumdoi ki December fawbada loina ba pandam thamni hairi.